ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯗ ꯔꯤꯆꯥꯔꯖ ꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯑꯁꯥꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯞꯀꯗꯒꯦ, ꯆꯪꯗꯕ ꯌꯥꯎꯔꯒꯗꯤ ꯔꯤꯆꯥꯔꯖ ꯆꯪꯗꯕꯒꯤ ꯑꯣꯐꯤꯁꯇ ꯆꯠꯅꯕꯒꯤ ꯃꯊꯥ ꯁꯥꯕꯗꯨ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄꯒꯤ ꯅꯤꯌꯣꯝꯗꯨ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯔꯤꯆꯥꯔꯖꯁꯤ ꯍꯧꯖꯤꯛ ꯁꯥꯡꯅ ꯂꯥꯛꯏꯕꯒꯤ ꯃꯔꯝꯗꯤ ꯑꯦꯄ꯭ꯔꯤꯜꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯐ ꯆꯦꯟꯖ ꯇꯧꯔꯦ꯫ ꯑꯗꯨꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯄꯩꯁꯥꯗꯒꯤ ꯄꯩꯁꯥ ꯈꯤꯇꯪ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯡ ꯑꯁꯥꯡꯕ ꯄꯤꯔꯛꯄꯅꯤ ꯃꯣꯏꯅ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯆꯥꯔꯖꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯞꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇꯒꯤ ꯀꯛꯇꯨꯅ ꯄꯨꯔꯛꯂꯕ ꯔꯤꯆꯥꯔꯖ ꯇꯣꯀꯟ ꯑꯁꯤ ꯌꯨꯝꯗ ꯈꯤꯜꯂꯤꯕ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ, ꯃꯦꯟ ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠ ꯅꯠꯇ꯭ꯔꯒꯅ CIU ꯑꯅꯤꯁꯤꯗ ꯍꯥꯞꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ CIUꯁꯤꯒ ꯃꯦꯟ ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯁꯝꯅꯔꯤꯕ RJ11 ꯋꯦꯌꯔꯁꯤꯅ ꯌꯥꯗꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ CIUꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯦꯟ ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯣꯏ ꯁꯣꯏꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯟ 6ꯀꯤ ꯔꯤꯆꯥꯔꯖ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯞꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯂꯥꯏꯟ 6ꯀꯤ ꯔꯤꯆꯥꯔꯖ ꯇꯣꯀꯟ ꯑꯣꯏꯕꯅꯤꯅ ꯅꯝꯕ ꯃꯇꯝꯗ ꯏꯟꯊꯤꯖꯅ ꯐꯖꯅ ꯆꯅꯤꯡ ꯇꯥꯅ ꯋꯥꯈꯜ ꯇꯥꯅ ꯅꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯂꯥꯏꯟꯁꯤ ꯅꯝꯕ ꯍꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯗꯨ ꯕꯇꯝꯗꯨ ꯁꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯣ, ꯑꯗꯨꯒ ꯁ꯭ꯇꯥꯔ ꯅꯝꯕꯤꯔꯣ꯫ ꯍꯥꯏꯔꯤꯕ ꯗꯤꯖꯤꯠ 5185639959 958332958 ꯑꯁꯨꯝꯅ ꯂꯥꯏꯟꯁꯤ ꯍꯦꯛ ꯅꯝ ꯂꯣꯏꯔꯛꯄꯒ ꯗꯤꯁꯄ꯭ꯂꯦꯗꯨ ꯁꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯏꯟꯇꯔ T1꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯥꯏꯟꯁꯤ ꯑꯃꯨꯛ ꯅꯝꯕꯤꯔꯣ, ꯁ꯭ꯇꯥꯔ ꯍꯥꯏꯔꯒ ꯃꯊꯪ ꯗꯤꯖꯤꯠꯁꯤꯡꯁꯦ ꯅꯝꯕꯤꯔꯣ, ꯑꯔꯣꯏꯕꯗ ꯍꯁ ꯅꯝꯃꯣ꯫ ꯑꯗꯨ ꯃꯇꯝꯗꯨꯗꯩꯗ ꯏꯟꯇꯔ T2 ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯂꯥꯏꯟꯁꯤ ꯑꯃꯨꯛ ꯅꯝꯃꯁꯤ꯫ ꯑꯍꯨꯝꯁꯨꯕ ꯂꯥꯏꯟꯁꯤ ꯍꯦꯛ ꯅꯝꯕꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃ ꯂꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯕꯀꯣ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯇꯔ T3 ꯍꯥꯏꯅ ꯊꯣꯛꯂꯛꯀꯗꯕꯗꯨ ꯔꯤꯖꯦꯛꯇꯦꯠ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯔꯤꯖꯦꯛ ꯂꯥꯛꯏꯕ ꯂꯥꯏꯟꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯗ꯭ꯔꯤꯐꯥꯎ ꯅꯝꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯨꯕꯁꯤꯗ ꯔꯤꯖꯦꯛ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯀꯣꯛꯇꯒꯤ ꯏꯅꯧ ꯅꯧꯅ ꯔꯤꯆꯥꯔꯖꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯝꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯜꯂꯤꯕ ꯂꯥꯏꯟꯗꯨ ꯈꯛꯇꯪ ꯆꯨꯝꯗ꯭ꯔꯤꯐꯥꯎ ꯍꯟꯖꯟ ꯍꯟꯖꯟ ꯅꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯂꯥꯏꯟꯁꯤ ꯆꯨꯝ ꯇꯥꯔꯒꯗꯤ ꯏꯟꯇꯔ T3 ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯂꯥꯏꯟꯁꯤꯁꯨ ꯅꯝꯕ ꯃꯇꯝꯗ ꯆꯨꯝꯃꯒꯗꯤ ꯏꯟꯇꯔ T4, ꯃꯊꯪꯗ ꯃꯉꯥꯁꯨꯕꯗꯒꯤꯗꯤ ꯏꯟꯇꯔ T1, T2, T3, T4 ꯍꯥꯏꯔꯝꯕꯗꯒꯤꯗꯤ ꯃꯉꯥꯁꯨꯕꯁꯤꯗꯒꯤꯗꯤ TARCNG ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯅꯝꯕꯔꯁꯤ ꯅꯝꯕ ꯃꯇꯝꯗ ꯆꯨꯝꯃꯒꯗꯤ ꯑꯦꯛꯁꯦꯞꯇꯦꯠ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯀꯛꯏꯕ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 500ꯒꯤ ꯑꯣꯏꯔꯒꯅ 505 ꯆꯪꯉꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯣ 1,000ꯒꯤ ꯀꯥꯞꯄꯒꯅ 1,010 ꯆꯪꯉꯦ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯤꯇꯔ ꯗꯤꯁꯄ꯭ꯂꯦ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯣꯡꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯤꯂꯣꯋꯥꯠ ꯆꯦꯟꯖ ꯇꯧꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯟ 8ꯀꯤ ꯑꯣꯏꯕ ꯔꯤꯆꯥꯔꯖ ꯀꯣꯄꯟ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯇꯝꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯃꯇꯝꯗ ꯂꯥꯏꯟ 8ꯁꯤꯒ 6ꯁꯤꯒ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯃꯥꯟꯅꯩ꯫ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯑꯃꯗꯒꯤꯅ ꯂꯥꯏꯟ 5 ꯐꯥꯎꯗꯤ ꯆꯞ ꯃꯥꯟꯅꯔꯅꯤ꯫ ꯑꯍꯥꯟꯕ ꯂꯥꯏꯟ ꯏꯟꯇꯔ T1, ꯑꯅꯤꯁꯨꯕ ꯂꯥꯏꯟ ꯏꯟꯇꯔ T2, ꯑꯍꯨꯝꯁꯨꯕ ꯂꯥꯏꯟ ꯏꯟꯇꯔ T3, ꯃꯔꯤꯁꯨꯕ ꯂꯥꯏꯟ ꯏꯟꯇꯔ T4, ꯃꯉꯥꯁꯨꯕ ꯂꯥꯏꯟ TARCNG, ꯑꯗꯨꯒ 6ꯁꯨꯕ ꯂꯥꯏꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯋꯥꯠ ꯆꯦꯟꯖ ꯇꯧꯕꯒꯤꯗꯃꯛꯇ LIMCNG ꯍꯥꯏꯗꯅ ꯂꯥꯏꯟ ꯑꯃꯈꯛꯇꯪ 6ꯁꯨꯕꯗ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ 8ꯁꯨꯕ ꯂꯥꯏꯟꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯦꯛꯁꯦꯞꯇꯦꯠ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯗꯤꯖꯤꯠꯁꯨ ꯆꯨꯝꯃꯕꯅꯤꯅ ꯑꯦꯛꯁꯦꯞꯇꯦꯠ ꯍꯥꯏꯔꯒ ꯄꯩꯁꯥ ꯃꯁꯤꯡꯗꯨ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯍꯥꯞꯄꯤꯕ ꯄꯩꯁꯥ ꯃꯁꯤꯡꯗꯨ ꯁꯣꯏꯗꯅ ꯎꯠꯂꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄ꯭ꯔꯤꯄꯦꯗꯀꯤ ꯔꯤꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯌꯥꯝ ꯁꯥꯡꯉꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯉꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯍꯦꯟꯅ ꯑꯀꯨꯞꯄ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯈꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯨ ꯁꯣꯏꯗꯅ ꯍꯪꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯇꯣꯞꯄ ꯑꯇꯩꯗ ꯀꯥꯟꯅꯒꯗꯕ ꯂꯩ ꯇꯥꯔꯒꯗꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯐꯔꯦ꯫